ngasi numida wairam phone ki pauza pausi di marui ba paukra myam la thamjari itham moirang purel tumukhong ki khunja sing mi pham pang dukhre Imphal East district ki manungsan itham moirang purel amadi tumukhong ga nakna leiriba molham khul da kuki sing amu hana khunda sina na center lenga na pekhalak po khong thang gi mayokta itham moirang purel amadi tumukhong ki khunja sing goeba asoba mi pham ama pang dukhre center lenga ki nakal nami goeba mi yeng da maitei sing na thairam la kuki sing resettlement tauna honarak pathong khunja sing yaba ngamloi awang pa thak yaning di haina maike dongi miyam gi loop nongpo ngakpa loop NLL gi advisor dewan ta khelambam na pen da phungdurakli ngasi tumu kong na pangtu ki ba miyam gi mipama du nongpo ngakpa loop ki advisor dewal ta khelambam na hai irang asina maram oiraga maitai khul kya tumna mangan khiba sigidi center lenga na kari su na sungdana lairi Highland Mon area ki manung sena lairiba mulham hairiba khulasi da kuki militants KLA amadi Myanmar yumpham oiba KNA-B gi Cadre sani rom lairi haiba wafam NSCN-IM gi make digi thamlak laikhrabani molham khul sangsilak ri kuki militants sing asi lakshana ba nongpo ngakpu khul gi make digi hoki bi English ngani ga kunga mari gi September gi tang taragan thu yauna thengthang kerak mari lena bising da wokat ki laikhre makatana singthak tigi nomai kap tharakpu yabi gi phibam da lairingai sera sida molham khul da BSF company thamduna kuki sing amu hanna thamduna bu hona ko leuk thibani nakalani maki resettlement gi matan lenga kweba sabsaba phire bama laukthok thringai da koki gi khul hana khunda laita na bu hona rak pasimak irang si makatana sathana bigi sebau thabaga pangkhak ni haina fudoki nakalamram da ngasi gi mipamatu da wangang loi oina saruk yaki ba senior journalist Hemanta Kumar ningomam nai koki militant sing na mitai khunja sing da landa ba horakpa matam da kanbina ba haiba da lengang na amadi security force sing na kalam labadi ngasi khul ngak pa sing tholak diwas toklamloi miyangi punsi amadi lanthum kanba ngamkhidaba sing asi kaukthok ngasi na khul ngak ba sing pha punana bo honarak pa asuma khongthang nati lenga ke asoi ba sing masana yazaduna tangdu laitaba purakpa amadi khongthang kharada khul ngak pa sing yasinaba sangi haina phongdok henasu pausta makhatari amarom aigi naitom pok saba phizi gi mani oiriba isagi thawai lebak miyamna kanbiu Thabal district ki uyal awang laikai digi huidrom prem sansai kungom de apokpa dorena lebak thi lambi gi thawdu amadi gi hauji ras ministry da aruba phibam da lekanari masimana ohung gi manung da nupa mathanda naitom yauzari ba masa nupa gi ana lengna ba honabada siel gi awaba pulumna rantharabi apokpi mama Hoidrom Santina aigi naitom poksaba phizi gi mani oiriba isagi thawai sidang lebak miyamna nungsibiduna kanbiu haina khutlona duna haijarakli masagi sei kungo humdoi khakta ngai riba mayu mai kai pandriba Hoidrom Premsan gi imung asi nomagi surga sajaba imungni Premsan gi thawdo du gi matang imung manung gi miyoi singna lirakpa wari gi matungina hairibadi ma phaidinga maharbida construction gi thabak suduna laibani mamang thagi sasat kunga tarukta numit adu suti oi haiduna yumda halakpada lilongi lai khurumpham masajid mapa aduwai yorakpada car amaga mangna thorakpa gari masa adu thengjinaduna accident thoki mak helmet ublabasu accident adu oi thangba koki sarukai yetlom thangba sarusu masjid kairaga songthoki yetlom thangba lukhamsu hangbiana lairi lukhamdadi singli asauba leibana aruba phiba moiri brand su I asiba sangli I kharabudi operation tawraga lakthokre oi thangwa saruk adudi hauzik pongkhalaga lairi thawdok thokpa numit atuda lilongi nur hospital pukhalaba matung ras ministry refer tokhi asok padu khudak to operation tawdrabadi magi cell sing adu si tharakani haibadagi lupa lising tara khar hena deposit tawraga operation tokhi hauzik ICU da lairi hauzik su gyan amuk mangni suraga sab imung oibana yamna ware lawsu laiti Migi wairaga ubani mingondagi sel mayam loksili sana khara leibudasu kaithokre ingkhol su yumpham tani lairibasi yonaba imungi malchang amata leiti haina kapna paudumaki apokwi santinai nomagi suraga saba imung oibana anisuba operation asi tawba ngamdabagi phibamda leiri miyamna yamdaba thidana angama mating kharada oirabusu pangbiduna isagi thawaidadi kanbiu haijarapaga loinana imung manunga pau phawbiningba mobile number 9863320869 amuka hanjage 9863320869 sida pau phawbirangnabasu haijarakli Thajana oiba maroiba pong tang oina memra tentakna thamjaramgi Indo Myanmar border town oiriba moregi maitai laikai da leiba sirs ama yauna yung kya
Kuki singna thugairaga lam kya Kuki singna lam khapsilam hai mari lenaba authority singno se action amata lokhatpa ngamdri hai search amadi yum singasi more 1 number 7 gi manung sanba karan bank Kuki laikai ga thangnana leiba more turel wangma maitai laikai da leibane hai loinana Kuki singna khopsin khiba all community bible church asi torel wang maitai laikai da hangba aqua lai hanis khangnaba package water sungpham gi mayukna bada leibani hariba maitai singi church asi sakpam robasan koba myoi amagini hariba mafam singasi Kuki singna fencing khajinduna lam khopsilamani hari na su thajani ngoriba paw mana makhata na su phungdorakli Manipur top channel gi mai kai digi maruai bi pau sing myam na thamjari ahan bana kangla pau gi editorial myam na thamjari politician singi sin kangjai da myam bu apang ba tahan kano state asi da matam gi tholak pa issue singi matang na politician sing na hun na ngang na bi gi sin kangjai sa thanaduna amana mara maral sin na duna ngang na sat na ribe sing mi sa myam na ta ba asum ba ngak to oira wei lawi adobo ngang na sak na ribe sing da kanana lali karamana summi habaduri politics ki maram da nainari ba akhang ai sing na di khangi adobo hunnari ba da nang na summi magna lali haina sin kang dana kumai yengbagum yengduna leibising leitabanati ahalaman singi paurauda hunnarabadi leitung wati haiba wafam leitabanati amaromda saji nangi naraubu sangai aina karigi khangloi haiba paurau su leitabanati masigi wantokti lamin zamin aduna leiba thabak khuding uba ikhang khangi haibani Manipur thokliba thawdo wathok sing asi matau karamna amadi karigi damak tholakhibano haibisigi maram khanglabasu madugi waroishin lenga na purakna bohona bagi mohon asoi badu kopsinduna thambigi satnabi leibadigi madugi saitheng miyam na mayon hali wathok aduna leiba wathok oiraglaba matamda lengak lon gi thawai pangbasingna asoi basing adu makhoi gi matamda phagadra khanbadigi paikhatluba thaba adu phatab oirakhibane asoi badu makhatana lengak lon pairakibasingna wathok ohendana bohona minasi haiba ngamdaba madi asoi badu kupsinduna thambigi satnabina maram oiraga matam sangna naraba kanba ngamlaroidaba lainana naraba miyu emagi phibam oirakpa yaudaba nati lenga aibisi mathang sathaba continuation ni mamang de laikhiba lenga na miyam gi yaifana tawramba project scheme na singba semga sakatpagi thabak sing loishin mangamdana thamrakhiba sing adu matungda lakpa lenga na loishinna bohona bahaibisi tangai fadana tawdraba yadraba thamani adubo anauba lenga aduna mamang de loishindana thamlamkhiba thabak thoram sing adu loishinduna miyam na khushinnaba matamda mamang gi lenga lon pairamba singna makhoina hana tawramani loishinba ngamdana thamlakhibadigi anauba lengakna loishinbani haina thagatpagi mahutta makhoina tawramkhiba thaba adu makhoina paikhatpa thaba oina utpani haiba handaba thaki politics thaba tarabadi samgat sagatpagi thabakta khumang sakshilhanba ngamdana bigi maram oirakani Hauzik thokliba mitai amasung Kuki anigi marakta thokliba irang asigi haurakpam nainarakpa matamda mamangna center amasung state ta Congress na lengaklon pairingai matamda Indo-Myanmar border ngamkhai lana Manipur sangshilakhiba illegals immigrants migrants sin Kuki jogi kulai paiba lalawsinga numai sungkap kapnadana suspension of operations su sign tawnaduna thamlakhiba militant sing asisu factor amani haibisi aranbu oigadra amaromda haujik lairiba lenga ana illegals migrants sing khandoknaba inner line permit system satnahanba madi NRC satnahanaba thab lakholakpa drug lalonba thingnaba war on drug ki lanjang sathaba popi thaba thingba umang kokthokpa madi anobu khulsing samgatpa thingnaba lakhotpa khongthang singdagi lal haurakibani Lal haurakibasi lali haina laugadra laiba asina maning tamba phanglakhiba matamdagi Congress na lisangsina lengak lon pairakhibada lengak pasingna English singa maga samapan ga nifuga mapan ningthau panba maning tamba leba oirakhiba Manipur lauksinkhibani maning tamba Manipur na mitop sanglakpa hek tong sek tongnaba satnaramba inner line permit natragana passport system kakthakhiba madi Manipur gi lam kabo tampak Myanmar pithuklaga Myanmar gi oiramba Andaman Nicobar ga onakhi Amaramda Draconian Law of Aspa 1958 semduna Manipur thamjinduna miyambu baligi haming ohelakibani haiba wafam singasi lali haigatoribra Manipur thokliba thawdo wathok singasi gi haurakpum amamam leiba ngaktani wathok sing adugi matangda lengakpa singna hunna ngangnaduna leibigi mahutta matam gi lengaklon pairakhiba singna party ki khenaba thamdana miyamgi interesta
ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯃꯤꯟꯅꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯃꯊꯧꯗꯥꯡ ꯑꯣꯏꯔꯕꯗꯤ ꯇꯨꯡꯗ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥꯡꯒꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯅꯗꯨꯅ ꯍꯨꯟꯅ ꯉꯥꯡꯅꯕꯗ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯗꯅꯕ ꯊꯣꯛꯍꯟꯕꯅ ꯂꯩꯉꯥꯛꯂꯣꯟ ꯍꯩꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯒꯤ ꯃꯁꯛ ꯅꯠꯇꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯦ ꯂꯩꯉꯥꯛꯂꯣꯟ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯡ ꯋꯥꯠꯇꯦ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯅꯕ ꯑꯃꯗꯤ ꯑꯔꯥꯟꯕꯅ ꯑꯆꯨꯝꯕ ꯁꯛꯅꯕ ꯍꯣꯠꯅꯕꯒꯤ ꯍꯨꯟꯅ ꯉꯥꯡꯅꯕꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯃꯔꯣꯝꯗꯅ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯄꯣꯛ ꯄꯔꯁꯟꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤꯅ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯕꯤꯖꯦꯄꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯄꯥꯔꯇꯤꯅ ꯂꯧꯒꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯥꯔꯇꯤꯀꯜ 355 ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯅ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯄꯣꯛ ꯄꯔꯁꯟꯅ ꯑꯥꯔꯇꯤꯀꯜ 355 ꯃꯅꯤꯄꯨꯔꯗ ꯆꯠꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯁ꯭ꯄꯣꯛ ꯄꯔꯁꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤꯗꯃꯛ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯂꯤꯒꯦꯜ ꯁꯦꯜꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯄꯥꯔꯇꯤꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯊꯝꯂꯛꯂꯤ ngasi biti rota leiba congress bona pangthopa pawgi mifum amada mpcc gi legal cell na thabak paikhalakani haina manipur pradesh congress committee gi maikedi gi phongdorakli loinana bjp asi oidaba ngangba party ni haina lawgani haina su thamlakli ngasi biti rota leiba congress bona pangthopa pawgi mifum amada mpcc gi working president case debabratan hai bjp manipur pradesh ki wangang loi ani na ngarang phongdokhi bu wapum madu soikhre lankhre haina amuhana press briefing tawduna miyamna sengdofam thui india gi president na phawbo thagat wai phongdokiba mp akoijam bimol gi parliament speech ta bjp manipur pradesh ki spokesperson mayang lambam suresh kumar na ona tainaba lokhatpa yadaba wapam phongdoktuna miyam lana lamjingbagi thabak satharibasi condemn tawi makhoi gi mathakta action lokhatrabadi bjp party asi oidaba ngangba party ne haina lawgani देवव्रतन मखा तारदुन हाय खुलंगाक पसिंगिदमक मखोगी तुंगी पुनसिदा लीगल ग्वेब हिरमदा अफा पुन सिंगो सथरक याबगी थाजब लै हायबा वाफम थमलदुना अखनब लो अम सेमदुना मखोगी पुनसिंगा कुई सेनबिगदबनी हायना असेंबली की हाउस की फ्लोर डिप्यूटी सीएलपी लीडर के रंजन सुपुंग सिंगसिनखिबा लैख्रबनी हिरम असिगा मरी लैनना एमपी अकोइजम बिमोल की पार्लियामेंट स्पीच अदुबु लान आथ्र हंदोना बखोनखिबा लेबक थीबने फोंदोखि मांगना मखा तारदुना President speech aduna lamdam asida miyoi lising humdra hena lanjenariba awana taraba singasigidama handak parliament finance minister na puthokiba union budget aduda compensation gi wapam yoraktribasi matang na wapam thamki aduba ngasi makhulngak pasing phaba punba torakpa matamna chief minister na lawriba thaudang amadi ferebasi kari no haiba miyamna samam nariba loinana athuba matamda oida pada wapam phongdokiba wapam singa dugi matangda bjp spokesperson gi mathakta party asine action lokhatpam thuina trabadi bjp manipur pradesh asi party asi gi wangang loina oida pada mathong hukta wapam phongdokpada sogat party ama oina lawgani phongdokhen su pawsta palakli अमरोमदना ऑपोजिशन बेंच द फमलगसु स्टेट की इशू द पार्टी की खेनब थमदना थबक तौगनी लोकेट थासु की तरादगी हौगदुरिबा तरा निथोय सुब मणिपुर लेजिस्लेटिव असेंबली की तरे सुब सेशन दा एनपीपी की एमएलए सिंह पार्टी की इंस्ट्रक्शन मतुंग इन ऑपोजिशन बेंच द फमलगनी हाइबग लोइना ऑपोजिशन द फमलगसु स्टेट असि की ओइबा इशू लापर पार्टी की खेनब थमदना थबक तौगनी हाइना एनपीपी की एमएलए खुराइजम लोकेना फोंदोखरे Pamising unabamada wango AC ki MLA oiriba loken hai mamang the NPP ki MLA sing rolling bench the phamki badu pau phaunaba wat hawbadagi thokibani NPP ki national president speaker the party AC ki MLA sing bu opposition bench the phaman biu haiba sirol ama thokibagi copy su party AC ki MLA sing na phangle party president ki instruction amadi party AC ki ethics rule amadi regulation ngakna lakaduriba assembly mifhamasida NPP ki MLA singna opposition bench ta phamduna opposition ki role lawgani wafamasigi matangna party asigi MLA singa pau phauna ba leirekhi amarom dana hand grenade thamnabli Garang numidang pung mapan makhairam taban Imphal West District Singjamai Police Station ki manung sanba wa huidrom lekai da leiba hana agri officer oiramba miu emagi yungi mamangda kuntraga taruk HE hand grenade ama sakang na basinga thamnamne hari
hand grenade adu numidang pung tara makhairam tabada BDS team na lakhalaga Singjamai police station ki custody de thamkhre ri nakala maromda Manipur police tungan mafamdagi aina thingkrab lahulu pu lahalup ahungi Cadre mari fogat pangamkhre haire su pau sta makhatana fongdorakli Lushilak po na mapalangi pao na Palestinian ki state laitriba makhai Israel ga mari thamloi Saudi Arabia Palestinian state ama sem da taraga Israel ga kaidongai de su mari thamlaroi haina Saudi Arabia gi makai gi fongdokre Israel gi Prime Minister Benjamin Netanyahu na Saudi Arabia ga mari thamlagani haina fongdokraba matung tarakpada Saudi Arabia gi makai gi wapam masi fongdokyone Saudi Arabia na is Jerusalem bu capital oiraga independence Palestinian state ama semnanaba hanma naidana yamna kan honaduna lakli amadi Palestinian state semdriba phawba matam adu phawbudi Saudi Arabia and Israel ga diplomatic oiba mari thamloi Saudi Arabia gi maikaidagi di Palestinian state semba haibisida hanba naidana sakolkani US ki President Donald Trump amadi maki mamangda leramba President Joe Biden gi maikaidagi Israel amadi Saudi Arabia bu diplomatic oiba relation thamna bo honaduna laklibani Riyadh ki maikaidagi su Gaza gi conflict asi wari sanaraga lepnabagi wafam taksin baga loinana lana si lusinana bo honabada maruiba thaudang lauduna laklibani South Arabia gi Foreign Minister gi maikaidagi pikhibi statement amada maning makha tamba Palestinian state ama semdriba matamadu fawbagi oinadi Saudi Arabia na kaidongai de Israel ga diplomatic mari thamlaga dabalaiti Israel gi Prime Minister Benjamin phongdo ki buwap mamadadi South Arabia ga normal oiba mari ama thamlagani haikrabani Benjamin government asina international gi oina sawgatliba two state ki solution asi ki mayokta lairi White House Donald Trump ga loinana Netanyahu na wangang ki bama da Saudi Arabia ga aphaba mari thamlagani English singani ga kun gi matam Donald Trump gi administration na broker oil ga sataki ba accord ta Israel na United Arab Emirates Morocco amadi Bahrain ga aphaba mari thamkhen su paus na makata na report awri Donald Trump na Gaza city bu lokshin gani haina phongdo ki buwap madu bu sumalem yoin akan mamong na kanyam tawkrabani Saudi Arabia gi makai de gi Israel laibasi official oiba sakhang balaitri English ngani ga kun gi matam dagi horaga negotiation sathaduna lakpada masida US ki defense pack amadi mateng pirga civilians nuclear program sathabada mateng pangbagi wafam su khanaduna lakhi Netanyahu hausi United States ki khongchata lairi President Donald Trump na di Gaza Strip US na lauksulaga masagi lamdam oina onthoklagani haina phongdokrabani haina paus na makata na report awri tadana sumna mayam na thamjaram ge duga hausi koina di mayam paus matang sa lusinjarage masu mayam puna no update ngamina sena channel sigi makai di thamjari